Lamdam asigi yellow furup oiriva sing e masel ni haibagi wakalonda none district ki Jairong Khulgi Kunja Singh relief camp da changjafam loriba singi damak manama singkaya kokomi amadi relief camp ki committee sing da khudol tamlakre irang asina maram oiraga tongan ba relief camp sing da changjafam loriba lanjenari ba singi damak hauchong sub division gi manung chana leiba Jairong Khulda Fangba Manama Singi Potlam Kayang si Kunja Sing na Tengbang Oina Pirakibani, Lamboy Kong Nang Kong Kaitila Pangtokiba Tengbang Potlam Kusinabagi Thoram Aduda Saruk Yakiba Kokomigi Convener Kurizm Athouba na Hai, Jairong Khulgi Kunja Sing na Lanjinari Basingi Awabada Mating Pangbirak Pasina Yellow Furup Maselgi Imer. Marakta hena Nungshinana Mari Amatamangam Lagani. Chingtam Kaidana Yellow Furup Sing na Awana Tarakpamatam na Mating Pangnabana Tung Koina Nungshinana na Leiminnanabagi Yumpham Oigani. Ngasigi tengbang asi kokomi amadi IDP singi committee na tongan ba relief camp sing da yentokani haina sukurizm Athouba na makhatana fongduki Yamna critical oiba matam asida aikogi hauchonggi Jairong Khundagi nusiraba chininaw mayam amana IDP singna ayani makai hena awana kaya khangdana sabab thapam khangdana lakbasida aikogi maikaidagi awana tark matamda ting pangpam koi haiba wakhalon aduga loinana ramlaba polam aikogi drug load amagi changda kunda thokpa pothok mayam ama koi yumdong madigi kunmi singna angamba thokpira kanda koida mating pangnana bai damta pubirakpasi adugi mating Hagat pa pudok chari, wala na haiba sigumba thogo singasina lamdam asida khundaminariba yellow group singi marakta leinariba mari singasi hena chesalhanba amana amada awana thok matamda mating pangnaba mama hakta koi noni tamilongda chingdam namkhaiba matamda tapaki miyamna chalaga mating pangba asi koi tapalomda mu awana ta kanda chingdagi lapiraga mating pangbibagi sigumba thok singasina toidana tung koina koi nusi chanana leminaba ngamnanabagi chepa thajabadu amjari Jairong Khulgi Chairman Sirai Bariam Takna Fongdokibada Lamdam asigi yellow furup sing asi e masal ngaktani maram aduna ikoi amatani haibagi wakhalonda inpui furupna khundaba Jairong Khulda Fangba Manamasing Puthokna Duna Mafam Asida Mating Pang Malakpani Ipai Po Singi Haktak Tagi Maite Amadi Inpui Furup Asi Totna Tinaraga Nungshinana na Leiminnanabagi Adubu Christian amasung Hindu lining lakpadagi tapna lapthokna ki habi wafum kaya ahal laman singna libiramki Irang na maram oiraga relief camp sing da changjafam loriba lanjinariba sing Awabada saruk yaboina minung siga loina na angamba khara khudol tambani haina makna makhataki Thormaduda saruk yakiba Churachandpur Maite United Committee ki convener Balesho na fongdokibada Jairongi Kunja Singh na IDP gi Awabada mating pangbirakpa simak hainingai leitana thagatli makhata na soichil naw oibagi mari hena chesil handuna nungsi chanaba lamdam ama purak pangamna bahona minasi haina mak na appeal tawki Maitegi Parida, Hansing Hiramada, Hiri, Maitai Cherabada, Awi Adraba, Maitai Cherabud, Hiri, Manipur Kanaka Sulate, a quick one with the company, the supply people say. Maitai Cherabada, Hiri Putokuse, Zairong, Haiva, Chamaki Kunsina, to other Maitai Cherabala, they are supposed to have Krawe, Ado, Maitai Cherabu, Hiri, Asi. Maintaining Tona, Sinopur, Kun Oyo, Hana, Hambi again. The Harris Manipur Koyada, Chatlaga Charga Kangani, Kukungi, Natana Mahao, Ataisulate, Terao Bagi, Warisi, answering a two in a Dibagi, Kungunsi, the Rapani, have a wise again at some. Ijero Hauton Kungi, Chairman Timba, Halaman, Mayam Lakuna, IDP Singa, Hogi Awana, Tara, Singa Mating Pangbagi, Alaiba, Angam Bakarada, or people are with the IDP. Mayam si represent Toraga ina Hana Tagato Pondok Cherry,